Central Armed Police Force kaya sizinaduna akanba maongda chection thorang lokhotuna ngasi outer Manipur Parliamentary Constituency gi mekhal pangthoklabasu nakal ambaromda chingi khulai paibasingna sinamda nongmai kapsilaktuna landarakhre thawdogasi ngasi Imphal East District ki manung chenba khundrakpam a sigi sagolmang police na konba sinamdagi khara changchilaga leiba Meikhang Maton Ching da range da nomityungba matung Pungmari Makhairom Chaba aduwaida kuki khulai paibasinga akanba maongda nongmai kapsilaktuna Punga makhare hena khulngakpasing amadi kuki khulai paiba anigi marakta khutthoknaki thawdogadugi paw tabada state ki force ka akanba maongda thoknaki hairi hiramasigi matangde SKTV ki reporter Nongthongbam Johnson dagi pawda mama Houkhre aina lejariba mafam asi koi Imphal East district ki manung chana leba khunrafong kendra gi jaga di oiraga koi gi maksing haiba jaga asina koi kampokpi chingkhraga haiba koi gi khunrapkom Junam Kuno the Changel Laga, Sinam Haiba, from Sidagi, Koi, kilometer, Ohum Makai Rom Changel Laga Laiba, Sinam Com, the Sanjelo, Haibazaga, Chingi, Rians, Haibatare, from Masida, Nasigi, Nutin Pung Mari, Makairom, Taba Matamda, Koi, Kuki Kulai, Piba Singna, Haiba, Maxing Zidagi, Hentorok Laga, Kunagli, Kunzasing Sigi, Landana Bagida Maktoki, Lako Matamda, Kunzasing Sina, Tajasana, Uhobadagi, Akan Mamong the Kuttoknaba Matunda, Hozik, Makogi, Singi Makai the Gizu, Aso Open Kara, Yaure Haiba, Kunzasing of Pungdok Pirei, Adu Hariba Mafamasi, Marching Rens, Oiragasu, Kongba Maru, Lifeham Len Su, Laivani Kong Maru, Lifeham Len Zigi Hek Matak the Zuki Kuki, Kulai by Wishing a bunker, Saraga Lady, Bunker Zigi Hek Matang the Zu, a summer rifles now bunker Naglaga Ladiba, Wakan Hariba Mafam Zaga, Amasu Laivani, Adu Hozik. Nongdang Yoxilakle, Haris Vokti, Kulai Pivasina, no make capsula polatri, Adubu, Pung Mari Makai Dagina, Akan Mono Kapna, do not Sarakna Pung Amabukse, Akan Monda, Khutthoknaba, Kunngakpa Kunzasing, Makai from the Laibokoi Senten, State Forcing, Sanksilaglaga, Pomasida Ngak Shenbugi, Akanba, Tabok Toram Lokotuna Lady, Pomasida, Laibokun. Sinam kun sinam ko madai ba sanje local lady ba koi khunjasing asi aki tujung ba phor ko na maram oraga magi mafam jaga yenglaga thaidoknaraga hozik leinari adubu hozik nongdang asi kari phibam thokani haibadi tamangam di adu khunngak pa amadi koi state police force ki maikai degiju akan maseksing torang lokhatuna hozik chu adumuk leiri haibitare hiram asigi matang na pawdam jariba Nongthongbam Johnson SKTV Sinam